ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯗꯨꯅ ꯇꯞꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯔꯧꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯍꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 24ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨ ꯁꯦꯔꯧꯗ ꯁꯥꯟꯇꯤ ꯂꯩꯕꯗꯒꯤꯅꯤ ꯌꯨꯝꯗ ꯆꯣꯛꯂꯛꯇ꯭ꯔꯤꯕ ꯁꯦꯔꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯣ ꯍꯥꯏꯅ ꯁꯨꯛꯅꯨ ꯑꯦꯁꯤꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯁꯦꯔꯧꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎ ꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ MLA ꯔꯟꯖꯤꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯔꯧ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕ ꯑꯣꯏꯅ ꯎꯕꯁꯤ ꯂꯥꯜꯂꯤ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯇꯣꯞꯄ ꯃꯐꯝꯗ IDP ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯟꯗ ꯑꯣꯏꯅ ꯍꯟꯕꯤꯔꯛꯂꯣ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯗꯤ ꯉꯝꯈꯩꯁꯤꯡ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯈꯤ MLA ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ PRꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ IDP ꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯇꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ IDP ꯁꯤꯡꯅ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯈꯨꯟꯗ ꯂꯩꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯃꯔꯨꯑꯣꯏꯅ IDP ꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯕ ꯑꯃꯗꯤ ꯅꯧꯅ ꯁꯦꯇꯜꯃꯦꯟꯠ ꯇꯧꯕꯒꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯁꯦꯔꯧꯗ ꯅꯍꯥꯟꯒꯩ ꯃꯤ ꯂꯩꯇꯕꯗꯧꯅ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯣ ꯃꯗꯨ ꯎꯕꯤꯒꯅꯨ ꯑꯩꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯃ ꯑꯣꯏꯅ ꯃꯗꯨ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯄꯨꯁꯜꯂꯛꯑꯒ ꯔꯤꯁꯦꯇꯜ ꯇꯧꯍꯜꯂꯕꯅꯤ ꯈꯣꯠꯂꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯋꯥꯖꯔꯛꯈ꯭ꯔꯤꯕ ꯀ꯭ꯂꯕꯀꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝꯅ ꯂꯧꯈ꯭ꯔꯤꯕ ꯗꯥꯏꯇ ꯔꯤꯛꯁ ꯑꯗꯒꯤ ꯑꯩꯅ ꯂꯧꯖꯈ꯭ꯔꯤꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯖꯈ꯭ꯔꯤꯕꯗꯣ ꯀꯔꯤꯝꯇ ꯇꯧꯗꯕꯗꯧꯅ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯍꯟꯕꯤꯒꯅꯨ ꯁꯣ ꯑꯦꯅꯤꯋꯦ ꯁꯤꯃꯇꯪ ꯑꯩ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ